ꯌꯨꯒꯤ ꯅꯤꯁꯥꯅ ꯃꯁꯥꯗꯨ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯩꯔꯤ ꯒꯥꯔꯤꯗꯨ ꯒꯔꯥꯖꯇ ꯈꯥꯝꯂꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯦ꯫ ꯈꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯂꯩꯔꯝꯃꯤꯕ ꯙꯤꯔꯦꯟ ꯑꯃꯗꯤ ꯌꯥꯏꯈꯣꯝꯕ ꯈꯖꯤꯛ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯊꯋꯥ ꯏꯁꯥ ꯁꯥꯗ ꯅꯣꯛꯃꯤ ꯃꯔꯣꯜ ꯏꯐꯥꯏ ꯐꯥꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯕꯕꯥꯒ ꯊꯥꯃꯣꯒꯁꯦ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯔꯣ ꯇꯧꯏꯁꯦ? ꯅꯨꯡꯕꯨ ꯅꯨꯡꯁꯤꯌꯦ ꯇꯥꯃꯣꯒ ꯕꯕꯥꯒꯁꯦ꯫ ꯙꯤꯔꯦꯟ ꯃꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯏꯄꯥꯒꯤ ꯁꯅꯥ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥ? ꯅꯄꯥ ꯅꯌꯥꯝꯕ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯊꯛꯈꯥꯁꯨ ꯈꯪꯗꯕ, ꯅꯪꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯑꯩꯅ ꯅꯪꯕꯨ ꯑꯇꯣꯟ ꯑꯇꯥꯅꯤ ꯍꯥꯏꯗꯅ ꯀꯦꯅ ꯃꯧꯅ ꯊꯝꯕꯁꯤꯗ ꯅꯪ ꯌꯥꯝꯅ ꯋꯥꯡꯉꯦꯅꯦ ꯍꯥ? ꯈꯥꯕ ꯊꯋꯥ ꯏꯁꯥ ꯁꯥꯗ ꯃꯔꯣꯜ ꯏꯐꯥꯏ ꯐꯥꯏꯅ ꯍꯥꯏ꯫ ꯕꯕꯥ, ꯑꯩ ꯂꯝ ꯑꯃ ꯌꯦꯡꯕ ꯆꯠꯂꯨꯕꯅꯤ, ꯑꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄꯥꯔꯇꯤ ꯑꯃꯁꯨ ꯌꯥꯎꯔꯛꯄ, ꯑꯗꯨꯒꯤ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯅꯌꯥꯝꯕ ꯅꯄꯥ ꯑꯩꯈꯣꯏꯕꯨꯅꯦ ꯅꯪꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤ ꯀꯩꯒꯤꯅꯣ? ꯅꯪꯒꯤ ꯍꯥꯛꯇꯛꯁꯤꯗ ꯁꯦꯜ ꯀꯌꯥ ꯏꯖꯠ ꯀꯌꯥ ꯃꯥꯡꯈ꯭ꯔꯦ ꯍꯥ? ꯅꯍꯥꯟꯇꯁꯨ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯑꯃ ꯒꯥꯔꯤꯅ ꯊꯣꯝꯃꯝꯗꯅ ꯑꯩꯅ ꯄꯩꯁꯥꯅ ꯃꯦꯟꯈꯤꯕꯗꯣ? ꯅꯄꯥ ꯑꯩꯕꯨ ꯁꯥꯎꯍꯟꯒꯅꯨ, ꯀꯩꯒꯨꯝꯕ ꯑꯩꯅ ꯁꯥꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣ꯫ ꯌꯥꯏꯈꯣꯝꯕ ꯑꯦꯛꯁꯤꯗꯦꯟ ꯄꯜꯂꯛꯄ ꯃꯤꯀꯨꯞꯇꯨꯗ ꯃꯄꯥꯗ ꯇꯍꯥ ꯍꯪꯂꯛꯄꯅꯤ꯫ ꯀꯔꯝ ꯀꯥꯟꯗ? ꯀꯅꯥꯗ? ꯀꯔꯤꯒꯤ ꯑꯦꯛꯁꯤꯗꯦꯟ? ꯅꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅꯤ꯫ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯅꯄꯥ ꯑꯩꯅ ꯊꯣꯏꯅ ꯊꯤꯒꯠꯂꯨꯗ꯭ꯔꯦ꯫ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯅꯁꯨ ꯑꯦꯛꯁꯤꯗꯦꯟꯗꯨꯒꯤ ꯃꯇꯥꯡꯗ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯃꯣꯏꯅ ꯊꯤꯔꯛꯑꯝꯕ ꯊꯣꯛꯂꯗꯤ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯣꯏꯔꯝꯗꯧꯔꯤꯕꯅꯤ꯫ ꯅꯅꯥꯎ ꯅꯨꯄꯥꯁꯤ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯍꯥꯛꯇꯛ ꯑꯁꯤꯗꯅꯦ ꯑꯩꯒꯤ ꯏꯖꯠꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯣꯏꯗꯅ ꯈꯣꯡꯒꯣꯏꯅꯒꯗꯧꯔꯤ꯫ ꯌꯥꯏꯈꯣꯝꯕ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯅꯥꯎ ꯅꯨꯄꯥꯅ ꯊꯣꯡꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯂꯂꯩꯃꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯇꯗ꯫ ꯌꯥꯏꯈꯣꯝꯕ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯁꯨꯛꯆꯤꯟꯅꯗꯨꯅ, ꯑꯣ ꯑꯗꯨꯗꯤ ꯅꯍꯥꯟ ꯂꯝꯕꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯕꯗꯒꯤ ꯑꯩꯅ ꯄꯨꯈꯠꯂꯛꯈꯤꯕ ꯂꯂꯩꯃ ꯑꯩꯈꯣꯏ ꯁꯅꯥꯅ ꯊꯣꯡꯕ ꯑꯣꯏꯔꯦ꯫ ꯌꯥꯏꯈꯣꯝꯕ ꯃꯅꯥꯎ ꯅꯨꯄꯥꯗ ꯈꯖꯤꯛꯇꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯃꯤ ꯑꯃꯕꯨ ꯒꯥꯔꯤꯅ ꯊꯣꯝꯂꯝꯂꯒ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯆꯠꯈꯤꯕꯗꯨꯒꯤ꯫ ꯏꯆꯥꯅ ꯄꯨꯈꯠꯂꯝꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯕꯕꯥꯒ ꯁꯅꯥꯒꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯋꯥꯗꯣ ꯃꯥꯡꯖꯧꯅꯅ ꯍꯥꯟꯅ ꯈꯪꯍꯟꯕꯤꯔꯝꯕꯗꯤ ꯑꯗꯨꯗꯤ ꯀꯩ ꯀꯥꯏ? ꯍꯥꯏꯅ ꯃꯅꯥꯎ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯤ ꯑꯃꯕꯨ ꯅꯁꯥꯒꯤ ꯒꯥꯔꯤꯅ ꯊꯣꯝꯂꯒ ꯍꯟꯅ ꯌꯦꯡꯉꯝꯗ꯭ꯔꯤꯕ ꯀꯩꯒꯤ? ꯋꯥꯁꯤꯁꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯈꯪꯍꯟꯗ꯭ꯔꯤꯕꯅ ꯀꯩꯒꯤ? ꯏꯁꯥꯎ ꯁꯥꯎꯅꯤꯡꯕ ꯃꯇꯧꯗ ꯃꯅꯥꯎ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯅꯤ꯫ ꯈꯥꯕ ꯃꯌꯥꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯈꯨꯝꯂꯛꯇꯦ꯫ ꯑꯗꯨꯃꯛ ꯍꯥꯏꯔꯤ ꯇꯨꯔꯤ ꯇꯧꯗꯨꯅ ꯂꯩ꯫ ꯙꯤꯔꯦꯟ ꯐꯠ ꯋꯥ ꯂꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯅꯄꯥ ꯑꯩꯅ ꯅꯌꯥꯝꯕꯗ ꯍꯥꯏꯔꯨꯔꯅꯨ ꯍꯥꯏꯕꯗꯒꯤ ꯍꯥꯏꯗꯕ ꯑꯣꯏꯔꯝꯒꯅꯤ ꯑꯆꯧꯕ꯫ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗ꯭ꯔꯕꯣ? ꯃꯤ ꯑꯃꯕꯨ ꯒꯥꯔꯤꯅ ꯊꯣꯝꯂꯝꯂꯒ ꯍꯟꯅ ꯐꯥꯎ ꯌꯦꯡꯉꯝꯗꯕ ꯃꯤꯗꯨꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯂꯗꯤ ꯀꯩ ꯑꯣꯏꯔꯝꯅꯤ? ꯕꯕꯥꯅ ꯑꯩꯈꯣꯏ ꯁꯅꯥꯁꯤ ꯀꯟꯈꯠꯃꯟꯗꯅ ꯑꯉꯥꯡꯁꯤ ꯃꯥꯡꯉꯕꯅꯤ꯫ ꯅꯁꯥꯒꯤꯗꯪ ꯈꯜꯂꯤꯕ ꯕꯕꯥ, ꯅꯣꯏ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯁꯨꯝ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯩꯔꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯈꯥꯕ ꯃꯌꯥꯝꯕꯗ ꯑꯣꯟꯁꯤꯟ ꯍꯥꯏꯔꯛꯏ꯫ ꯇꯥꯃꯣꯅ ꯑꯩꯕꯨ ꯁꯨꯝ ꯌꯦꯡꯁꯤꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯤ, ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯅꯤ꯫ ꯇꯥꯃꯣꯅ ꯊꯤꯡꯕꯩ ꯔꯥꯏꯠ ꯂꯩꯇꯦ꯫ ꯁꯣꯏꯈ꯭ꯔꯗꯤ ꯁꯣꯏꯈ꯭ꯔꯦ, ꯍꯟꯖꯤꯟ ꯉꯥꯡꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯈꯥꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯗ ꯌꯥꯏꯈꯣꯝꯕ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯊꯛꯈꯥ ꯃꯁꯛ ꯈꯪꯗꯕ, ꯅꯄꯨꯟꯁꯤꯗꯣ ꯑꯗꯨꯝꯅ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯂꯗꯤ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯕ ꯑꯃ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯧ꯫ ꯅꯪ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯏꯃꯨꯡꯁꯤ ꯃꯍꯤ ꯂꯥꯡꯉꯦ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯣ? ꯅꯪ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ꯫ ꯈꯥꯕ ꯃꯃꯥꯏꯗꯨ ꯅꯥꯟꯗꯨꯅ ꯃꯌꯥꯝꯕꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯈꯣꯟ ꯀꯜꯂꯞ ꯍꯥꯏꯔꯤ꯫ ꯑꯣ ꯇꯥꯃꯣꯅ ꯍꯥꯏꯁꯦ, ꯇꯥꯃꯣꯗꯤ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯔꯦ, ꯃꯌꯥꯝꯅꯁꯨ ꯃꯁꯛ ꯈꯪꯅꯔꯤꯁꯤꯅꯤꯅꯦ꯫ ꯑꯗꯨꯒ ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯗꯦ ꯁꯤꯅꯦꯕ ꯇꯥꯃꯣ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯠꯇ꯭ꯔꯥ? ꯍꯥ? ꯇꯥꯃꯣꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯩꯅ ꯀꯩꯁꯨ ꯂꯧꯒꯗꯕ ꯂꯩꯇꯦ꯫ ꯏꯃꯨꯡꯁꯤꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯕꯗ ꯀꯅꯥꯅ ꯊꯤꯡꯗꯣꯏꯅꯣ? ꯑꯩ ꯀꯅꯥꯝ ꯃꯋꯥ ꯂꯧꯗꯦ꯫ ꯙꯤꯔꯦꯟ ꯃꯆꯥꯒꯤ ꯋꯥ ꯑꯁꯤꯗ ꯃꯌꯥ ꯑꯅꯤ ꯀ꯭ꯔꯛ ꯆꯤꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯆꯥꯎꯅꯕ ꯌꯣꯛꯄꯒꯤ ꯃꯍꯩꯔꯣ?
ꯅꯪꯅ ꯉꯁꯤ ꯅꯄꯥ ꯑꯃꯗꯤ ꯅꯌꯥꯝꯕꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ? ꯑꯩꯈꯣꯏꯒꯤ ꯆꯤꯟꯊꯛꯇ ꯍꯪꯒꯅ ꯈꯨꯝꯃꯤꯁꯤ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ, ꯅꯪꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯙꯤꯔꯦꯟ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯍꯜꯂꯛꯀꯅꯤ꯫ ꯈꯥꯕ ꯍꯥꯏꯔꯤ ꯃꯄꯥꯒ ꯃꯌꯥꯝꯕꯒꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯕꯒꯤ ꯃꯍꯨꯠ ꯊꯣꯡꯂꯣꯝꯗ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯒꯔꯥꯖꯇ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯨꯁꯨ ꯊꯧꯗꯣꯛꯇꯨꯅ ꯁ꯭ꯄꯤꯗ ꯌꯥꯡꯅ ꯊꯧꯈ꯭ꯔꯦ꯫ ꯈꯥꯝꯂꯨꯗꯦ ꯙꯤꯔꯦꯟ ꯑꯃꯗꯤ ꯌꯥꯏꯈꯣꯝꯕꯁꯨ꯫ ꯈꯥꯕꯅ ꯑꯁꯨꯝ ꯁꯥꯎꯅꯗꯨꯅ ꯈꯠꯅ ꯆꯩꯅꯕꯗ ꯆꯠꯈ꯭ꯔꯤꯕꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯦ, ꯑꯗꯨꯅ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯨꯗꯦ ꯙꯤꯔꯦꯟ ꯑꯃꯗꯤ ꯌꯥꯏꯈꯣꯝꯕ꯫ ꯙꯤꯔꯦꯟ ꯌꯥꯏꯈꯣꯝꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ, ꯏꯕꯨꯡꯉꯣ, ꯅꯅꯥꯎ ꯅꯨꯄꯥꯁꯤ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯐꯣꯟ ꯇ꯭ꯔꯦꯛ ꯇꯧꯔꯒ ꯌꯦꯡꯉꯨ, ꯑꯗꯨꯒ ꯃꯤ ꯊꯥꯗꯣꯛꯑꯒ ꯁꯦꯟꯅꯍꯜꯂꯨ, ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯅꯤ꯫ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯐꯠ ꯏꯁꯥꯎ ꯁꯥꯎꯕ ꯃꯥꯟꯕ ꯃꯑꯣꯡꯗ, ꯕꯕꯥꯅ ꯑꯩꯈꯣꯏ ꯁꯅꯥꯕꯨ ꯀꯟꯈꯠꯄꯗꯒꯤ ꯊꯣꯏꯕ ꯉꯥꯛꯇꯅꯤ, ꯑꯉꯥꯡꯁꯦ ꯕꯕꯥꯅ ꯃꯥꯡꯍꯟꯕꯅꯤ꯫ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯃꯄꯥꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯀꯥꯈꯠꯈ꯭ꯔꯦ꯫ ꯙꯤꯔꯦꯟ ꯃꯊꯥ ꯁꯥꯕ ꯃꯑꯣꯡꯗ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯂꯩꯃ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯆꯥꯔꯖ ꯇꯧꯅꯕꯒꯤꯗꯃꯛ ꯄꯣꯠ ꯄꯨꯝꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ꯫ ꯃꯌꯨꯝꯗ ꯍꯟꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯂꯣꯏꯅꯔꯦ꯫ ꯕꯥꯅꯨ ꯄꯣꯠꯆꯩ ꯍꯨꯟꯗꯣꯛꯄ ꯂꯣꯏꯔꯦ꯫ ꯂꯂꯩꯃ ꯑꯗꯨꯃ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇꯨꯗ ꯅꯤꯡꯕ ꯀꯥꯏꯕ ꯑꯃꯒꯨꯝ ꯐꯝꯗꯨꯅ ꯂꯩ꯫ ꯕꯥꯅꯨꯅ ꯐꯠ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯆꯠꯅꯕ ꯇꯧꯔꯁꯤꯅꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯗꯨꯕꯨ ꯇꯥꯗꯦ, ꯋꯥꯈꯜ ꯑꯃꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯃꯪꯂꯤ꯫ ꯕꯥꯅꯨ ꯍꯟꯗꯛꯃꯨꯛꯇꯤ ꯂꯂꯩꯃꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯛꯏ꯫ ꯂꯂꯩꯃ ꯃꯪꯂꯝꯕꯗꯒꯤ ꯋꯥꯈꯜ ꯐꯠ ꯂꯥꯛꯏ꯫ ꯅꯦꯅꯦ, ꯀꯩꯗꯧꯔꯦ? ꯆꯠꯂꯁꯤꯅꯦ ꯏꯕꯦꯝꯃ, ꯏꯆꯦꯁꯨ ꯒꯥꯔꯤꯗ ꯄꯣꯠꯆꯩ ꯍꯥꯞꯆꯤꯟꯕ ꯊꯣꯛꯈꯤꯕꯗꯒꯤꯅꯦ ꯆꯪꯉꯔꯣꯏ ꯍꯥꯏꯔꯝꯃꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯊꯣꯛꯑꯁꯤ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯇꯞꯅ ꯍꯧꯒꯠꯂꯤ꯫ ꯊꯥꯡꯅꯤꯡꯗ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯗꯨꯗ ꯐꯠ ꯀꯥꯈꯠꯂꯤ ꯋꯥ ꯂꯥꯟꯉꯥꯡꯗ꯫ ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯒꯥꯔꯤꯗꯨꯗ ꯎꯄꯥꯏ ꯂꯩꯇꯕ ꯑꯃꯒꯨꯝ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯔꯤꯝꯁꯀꯤ ꯒꯦꯠ ꯃꯃꯥꯡꯗ ꯌꯥꯏꯈꯣꯝꯕ ꯃꯥꯒꯤ ꯒꯥꯔꯤꯗꯨꯒ ꯊꯩꯅꯩ꯫ ꯌꯥꯏꯈꯣꯝꯕ ꯃꯥꯁꯨ ꯂꯂꯩꯃ ꯃꯥꯒꯤ ꯗꯤꯆꯥꯔꯖ ꯇꯧꯕ ꯅꯪꯅꯕ ꯍꯥꯏꯅ ꯆꯦꯜꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯪꯗ꯭ꯔꯦ꯫ ꯊꯦꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯊꯩꯅꯔꯤꯕ ꯒꯥꯔꯤ ꯑꯁꯤ ꯂꯂꯩꯃ ꯌꯥꯎꯏ ꯍꯥꯏꯕꯗꯤ ꯌꯥꯏꯈꯣꯝꯕꯅ ꯈꯪꯕ ꯅꯠꯇꯦ꯫ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯂꯒ ꯃꯈꯣꯡꯗꯨ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯂꯂꯩꯃꯅ ꯂꯩꯔꯝꯕ ꯔꯨꯝꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯌꯥꯏꯈꯣꯝꯕ ꯃꯥꯅ ꯆꯪꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯔꯨꯝ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯝꯂꯤ꯫ ꯑꯍꯥꯡꯕ ꯔꯨꯝ ꯑꯗꯨ ꯃꯀꯨꯛ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯎꯔꯦ, ꯕꯦꯗꯇꯨꯗ ꯅꯣꯠꯄꯦꯗ ꯑꯃ ꯊꯦꯠꯇꯨꯅ ꯂꯩꯕꯗꯨ꯫ ꯌꯥꯏꯈꯣꯝꯕ ꯅꯣꯠꯄꯦꯗꯇꯨꯗ ꯊꯥꯔꯤꯕ ꯋꯥꯍꯩ ꯈꯔꯗꯨ ꯄꯥꯕ ꯍꯧꯔꯛꯏ꯫ ꯗꯣꯛꯇꯔꯗꯤ ꯑꯅꯥꯕ ꯃꯌꯥꯝ ꯂꯥꯌꯦꯡꯉꯤꯉꯩꯗ ꯑꯩ ꯗꯤꯆꯥꯔꯖ ꯇꯧꯗꯣꯔꯤ ꯈꯪꯉꯕꯁꯨ ꯂꯥꯛꯄꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯗꯣꯛꯇꯔꯗꯁꯨ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯆꯦꯟ ꯃꯆꯦꯠꯁꯤꯗ ꯑꯣꯏꯅ ꯏꯔꯝꯃꯕꯅꯤ, ꯗꯣꯛꯇꯔ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯌꯥꯏꯈꯣꯝꯕ ꯅꯣꯠꯄꯦꯗ ꯑꯗꯨꯗ ꯏꯔꯤꯕ ꯋꯥꯍꯩ ꯈꯔꯗꯨ ꯄꯥꯕ ꯂꯣꯏꯕꯒ ꯑꯁꯨꯝ ꯃꯆꯤꯟꯗ ꯋꯥꯍꯩ ꯈꯔ ꯁꯣꯜꯂꯛꯏ꯫ ꯂꯂꯩꯃ, ꯑꯩ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯁꯦꯡꯗꯣꯛꯀꯦ ꯈꯟꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯪ ꯎꯅꯕꯗꯤ ꯅꯪꯍꯧꯗ꯭ꯔꯦ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯂꯩ꯫ ꯌꯥꯏꯈꯣꯝꯕ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯂꯂꯩꯃꯗ ꯒꯥꯔꯤꯅ ꯊꯦꯡꯈꯤꯕꯗꯨ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯁꯦꯡꯗꯣꯛꯀꯦ ꯈꯟꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ, ꯅꯨꯄꯤ ꯃꯥꯗꯤ ꯆꯠꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯂꯩꯃ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯏꯕꯣꯍꯜꯅ ꯃꯩ ꯄꯨꯊꯣꯛꯇꯨꯅ ꯃꯩ ꯑꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯕꯥꯅꯨ ꯇꯨꯡꯊꯥ ꯃꯥꯡꯊꯥ ꯆꯪꯈꯤ꯫ ꯂꯂꯩꯃ ꯃꯥꯗꯤ ꯒꯥꯔꯤꯗꯨꯗ ꯑꯗꯨꯃꯛ ꯇꯣꯡꯂꯤ꯫ ꯕꯥꯅꯨꯅ ꯂꯂꯩꯃ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯇꯨꯅ ꯂꯂꯩꯃꯗ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯀꯨꯝꯃꯛꯑꯣꯁꯤ, ꯌꯨꯝ ꯌꯧꯔꯦ ꯅꯪꯕꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯥꯅꯨ ꯂꯂꯩꯃꯒꯤ ꯃꯈꯨꯠꯇꯨ ꯁꯝꯗꯨꯅ ꯀꯨꯝꯂꯛꯏ꯫ ꯂꯂꯩꯃ ꯋꯥ ꯉꯥꯡꯗ ꯑꯗꯨꯃꯛ ꯆꯪꯂꯛꯏ, ꯎꯄꯥꯏ ꯂꯩꯇꯕ ꯃꯤ ꯑꯃꯒꯨꯝ꯫ ꯑꯁꯨꯝ ꯕꯥꯅꯨꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯄꯗ ꯂꯂꯩꯃꯒꯤ ꯍꯥꯟꯅꯒꯤ ꯔꯨꯝꯗ ꯆꯠꯄꯒꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯄꯨꯔꯛꯄꯗꯨꯗ ꯕꯥꯅꯨꯗ ꯐꯠ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯦꯅꯦ, ꯑꯩꯒꯤ ꯀꯥ ꯎꯅꯔꯤ, ꯁꯣꯝꯗ ꯅꯠꯇ꯭ꯔꯣ? ꯏꯆꯥꯒꯤ ꯀꯥꯁꯤ ꯅꯪꯒꯤ ꯕꯣꯕꯣꯛꯅ ꯑꯣꯟꯊꯣꯛꯑꯦ, ꯅꯪꯒꯤ ꯕꯕꯥꯅꯁꯨ ꯌꯥꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯅꯪꯒꯤ ꯀꯥ ꯑꯅꯧꯕꯁꯤꯗꯤ ꯊꯣꯡꯅꯥꯎ ꯐꯖꯅ ꯄꯥꯜꯂꯤ, ꯕꯦꯜꯀꯅꯤ ꯃꯆꯥ ꯑꯃꯁꯨ ꯍꯥꯞꯄꯤ, ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤꯗ ꯂꯂꯩꯃ꯫ ꯂꯂꯩꯃ ꯑꯅꯧꯕ ꯔꯨꯝꯗꯨ
Banuna pushindire. Kadugi akoibadu munna leiduna yengle. Phamongsu ningthijana tharame. Balcony macha amagasu hapi. Thongnausu ningthijana pali. Nukshit nungsa ningthina changba rumni. Lalaima khajik nungaiba phawima. Hanagum leireroi khanbada maithongdasu amukta nokhidriba minok ama mikupsida nokle. Banu lalaimada onsinduna haire. Aina haidro nang hanagum thamaroina. Ainangi chak lauruge leiramuko. Asi hairaga Banu room adudagi kumthakre. Lalaima minok ama maithongda leitengli. Ka hena nungaiba minok ama. Asum nungdangi matam yoshile. Dhanabir office chatlubagi halaktuna mafi marol hungdokta drawing room duda mama hiyainuga wari sanaduna le. Tanja duda Banu bu kaure Dhanabirna. Banu nang sidam talaw. Banu su Dhanabirna kauribadu taraduna janja tawduna laklaga taha. Sir, kari? Ishu thoibido sidam da puthokpiro wari amta khananaba. Hoi je. Banu lalaimagi kaadu tamna kakhalakuna roomgi thongdu hangi. Banu mana changlakpada lalaima madi isisina tumduna leirami. Ibema, lalaima, tabro, nangbu tabro, se, amta haugatlushe. Nene, kaidorage, kay haige. Nangi babana nangbu amukta nitkuma una hairine, laone, ninega kumasi. Lalaima mapabu tasengna kibani aduna yarakte Bhanugi wasi. Tallinine ai bababu yanki. Ai babagi mamangda lepaki ai ngamoinine. Bhanu lalaimagi makukta nanthaduna haire. Kaishu tawroini nangbo nangna kari tawba pamiba haina hangnaba kauba soidana oirangani. Nangi babana kaishu tawro kigano si lao. Banu na themlaga lalaima bu drawing room tamna putharakli. Lalaima mapa uba mikup aduda Banu gi tungda yam kina leptuna le. Matawduda hiyainuna. Ishu thoibiye kaidawre nenegi marumda lotlide sida lawo aboki nakta. Dhanabir machanupigi matawdu nungaitaba phawe. Handam numit kharasida Dhanabir macha asibu nungsiba khajip phawraklabani. Phana sawning lebasu magi macha hairabadi lalaima natta kana leite. Banu magi marumda leptuna leiriba lalaima da haire. Sisi ibema nangi chigi manakta phamulausi. Lalaima mapada kirup yengi. Masugi mataw adu khangladuna masunupigi makukta naanduna haire. Isu thoibi kaigi kirino sisi kigan. Isubu ngasi haiba numit asidagi nangi babanane phajin punsinduna thammaroi hairi. Nangbu mirak thokhanduna nungaina thamlagani haina nangi babana hairabani isu thoibi nang nungaina leiradawni. Haina masuda amuk wahang tawre. Sisi ishuna kari pamiba nang lairik makha tamthagi haibra natraga nangi apambana karino haibado hairu. Popo ai lairik se makha tamba pami. Ai mi mayamga loina ningi. Graduation se loishingi. Ai di homeschooling tawrakpana school kamba college kabagi nunghaiba mahaudu khangde. Dhanabir machada munna yengduna haire. Nang college thuna kanaba aina shingani. Natomta thadokpadi yar. Nangbu shenanaba mi amaga thigani. Nangi college kabada thindok thinjinsu tawnaba nangbu kupna shenahangani. Wahai kharase hairamduna Dhanabir fuk haugatuna chatkriba mapabu kirup yengduna leihau. Hiyainu masunupida haire. Isubu college thuna kanaba sinjarani. Adubune isubu college kabada senanaba mi ama nangi baba amadi aina soidana hana thigani. Sesi nangi kada chang pothajarura thoibi. Lalaima manga sidi masado haifang khangdana nungaiba amana language jansilei. Masada oithokleroi khalamba punsigi tangkak ama oithorakpa mikup asida harauje. Mikup asi manglana magum khalei.
ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠꯇꯪ ꯐꯥꯎꯕ ꯇꯧꯖꯔꯛꯇ꯭ꯔꯕ ꯂꯂꯩꯃ ꯉꯁꯤꯗꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ, ꯀꯥ ꯍꯦꯟꯅ ꯍꯔꯥꯎꯕ ꯑꯃꯁꯨ ꯃꯁꯥꯗ ꯂꯣꯏꯅꯔꯤ꯫ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯚꯥꯅꯨ ꯑꯃꯗꯤ ꯃꯕꯣꯛꯇ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯀꯥꯈꯠꯂꯛꯂꯦ꯫ ꯚꯥꯅꯨ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯂꯂꯩꯃꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯤꯌꯥꯏꯅꯨ ꯚꯥꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯚꯥꯅꯨ, ꯏꯁꯨꯒꯤ ꯒꯨꯂꯤ ꯆꯥꯕ ꯃꯇꯝ ꯌꯧꯗ꯭ꯔꯤꯕꯣ? ꯒꯨꯂꯤ ꯄꯤꯖꯕꯤꯅꯕ ꯇꯧꯔꯣ꯫ ꯏꯁꯨꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯕꯗꯒꯤ ꯃꯤ ꯑꯃꯒꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯛꯄꯒꯨꯝꯅꯁꯨ ꯇꯧꯔꯦ꯫ ꯍꯥꯟꯅꯒꯨꯝ ꯇꯧꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨꯅꯦ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯇꯥꯕ, ꯑꯃꯝꯕ ꯃꯐꯝꯗ ꯂꯩꯕꯁꯤꯗ ꯑꯃꯨꯛ ꯋꯥꯈꯜ ꯃꯥꯡꯕꯁꯤ ꯃꯁꯤꯇꯪ ꯉꯥꯏꯔꯦ꯫ ꯌꯥꯝ ꯐꯔꯦ, ꯏꯁꯨꯒꯤ ꯃꯁꯥꯁꯨ ꯌꯥꯝ ꯐꯒꯠꯂꯦ." ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯁꯤꯗ ꯚꯥꯅꯨꯅ ꯐꯠ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯑꯗꯨꯕꯨꯗꯤ ꯗꯣꯛꯇꯔꯒ ꯃꯤꯒ ꯄꯨꯜꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯒ ꯐꯔꯛꯀꯅꯤ ꯍꯥꯏ꯫ ꯑꯩ ꯍꯤꯗꯥꯛ ꯑꯝꯇ ꯄꯤꯖꯔꯨꯈꯤꯒꯦ ꯏꯆꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯚꯥꯅꯨꯗꯨ ꯂꯂꯩꯃꯒꯤ ꯔꯨꯝ ꯇꯝꯅ ꯀꯥꯈꯠꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯏꯔꯦꯜ ꯃꯥꯒꯤ ꯆꯦꯝꯆꯥꯒ ꯎꯅꯐꯝ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯃꯅꯥꯛꯇꯨꯗ ꯃꯥꯒꯤ ꯆꯦꯝꯆꯥꯕꯨ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯐꯝꯂꯤ꯫ ꯁꯪꯕꯥꯅꯕ ꯂꯧꯕꯨꯛ ꯑꯣꯏꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯃꯆꯨꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯂꯧꯕꯨꯛ ꯄꯨꯝꯕ꯫ ꯂꯧꯕꯨꯛꯀꯤ ꯑꯀꯣꯏꯕ ꯃꯥꯏꯀꯩ ꯃꯔꯤꯗꯨ ꯑꯌꯥꯝꯕ ꯂꯧ ꯌꯩꯅꯔꯤ꯫ ꯄꯥꯝꯕꯤ ꯑꯃ ꯊꯥꯕꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤꯕꯗꯨ ꯄꯥꯝꯕꯤꯗꯨꯅ ꯆꯥꯎꯔꯛꯇꯨꯅ ꯃꯍꯩ ꯆꯥꯕ, ꯃꯗꯨꯒꯤ ꯃꯤꯀꯨꯞꯇꯗꯤ ꯄꯦꯟꯖꯕꯅꯤ꯫ ꯂꯧꯃꯤꯁꯤꯡꯅ ꯐꯥꯎꯕ ꯃꯗꯨ ꯍꯨꯟꯕ ꯃꯇꯝꯗ ꯃꯍꯧꯁꯥꯒꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤꯕ ꯑꯗꯨ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯐꯧꯁꯤꯡ ꯑꯗꯨ ꯃꯨꯟꯗꯨꯅ ꯌꯩꯕ ꯃꯤꯀꯨꯞꯁꯤꯗꯗꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯍꯔꯥꯎꯕꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯅ ꯊꯜꯂꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ꯫ ꯃꯁꯤꯅ ꯋꯥꯔꯛꯂꯝꯕ ꯀꯌꯥ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯉꯝꯅꯃꯛ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯃꯁꯥ ꯃꯁꯥꯒꯤ ꯐꯧꯁꯤꯡꯗꯨ ꯌꯩꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯈꯣꯡꯅꯥꯡꯒꯤ ꯃꯈꯣꯡꯗꯨꯗ ꯐꯝꯗꯨꯅ ꯃꯌꯥꯝꯁꯤꯡꯗꯨꯅ ꯍꯔꯥꯎ ꯂꯧ ꯌꯩꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯁꯨꯝ ꯁꯣꯜꯂꯛꯏ, "ꯑꯩꯅ ꯆꯠꯀꯗꯕ ꯂꯝꯕꯤꯁꯤꯅ ꯀꯗꯣꯝꯗꯅꯣ? ꯑꯃꯝꯕꯅ ꯊꯜꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕꯒꯤ ꯀꯔꯤ ꯃꯍꯥꯎ ꯌꯥꯎꯔꯤꯕꯒꯦ? ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄ ꯏꯃꯥꯕꯨ ꯃꯇꯤꯛ ꯆꯥꯅ ꯂꯥꯌꯦꯡꯕꯁꯨ ꯉꯝꯗꯕ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯡꯗꯦꯗꯀꯣ꯫ ꯍꯣꯔꯦꯟꯒꯤ ꯍꯤꯗꯥꯛ ꯂꯩꯅꯕ ꯁꯦꯜꯅ ꯀꯗꯥꯏꯗꯒꯤ ꯂꯧꯕ? ꯏꯃꯥ ꯅꯥꯕꯗ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒꯤ ꯁꯦꯜꯁꯨ ꯊꯥ ꯍꯦꯟꯅ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯜꯂꯨꯏ꯫ ꯏꯈꯨꯠꯇ ꯁꯦꯜ ꯑꯃꯠꯇꯁꯨ ꯄꯥꯏꯗꯦ꯫ ꯑꯩꯅ ꯇꯧꯒꯗꯕ ꯁꯤꯕꯨ ꯀꯩꯅꯣ? ꯂꯧꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯈꯥꯎꯅꯈ꯭ꯔꯦ, ꯑꯩꯒꯤꯇ ꯉꯥꯏꯍꯧꯔꯦ꯫ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯈꯥꯎꯕ? ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ." ꯑꯁꯨꯝ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯒ ꯃꯊꯥꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯕ ꯅꯨꯄꯥ ꯃꯍꯥꯛꯁꯤ ꯃꯀꯣꯛꯇꯣ ꯃꯈꯨꯠ ꯍꯥꯞꯇꯨꯅ ꯅꯣꯟꯊꯗꯨꯅ ꯃꯤꯀꯨꯞ ꯈꯔ ꯂꯩ꯫ ꯈꯣꯡꯅꯥꯡ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯏꯔꯦꯜꯗꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯈꯠꯂꯛꯂꯤꯕ ꯑꯍꯜ ꯑꯃꯅ ꯃꯥꯕꯨ ꯇꯥꯅꯕ ꯀꯧꯔꯛꯏ, "ꯏꯕꯨꯡꯉꯣ ꯏꯔꯦꯜ, ꯏꯔꯦꯜ ꯅꯠꯇ꯭ꯔꯅꯦ ꯑꯥꯗ ꯂꯩꯔꯤꯁꯦ? ꯃꯥꯅꯤꯗ, ꯏꯔꯦꯜꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯦꯜꯕꯨ ꯀꯧꯔꯛꯏ, "ꯏꯕꯨꯡꯉꯣ ꯏꯔꯦꯜ, ꯅꯪꯒꯤ ꯂꯧꯐꯝꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯌꯩꯒꯦ ꯈꯜꯂꯤꯕ? ꯅꯪꯒꯤꯇꯪ ꯉꯥꯏꯁꯤꯜꯂꯛꯑꯦꯅꯦ ꯇꯧꯔꯤꯁꯦ." ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯗꯨꯅ ꯏꯔꯦꯜ ꯃꯃꯥꯏ ꯅꯣꯡꯈꯠꯇꯨꯅ ꯈꯨꯝꯂꯛꯏ, "ꯍꯌꯦꯡ ꯍꯪꯆꯤꯠ ꯌꯩꯒꯦ ꯈꯜꯂꯤ ꯃꯥꯃ꯫ ꯍꯟꯗꯛꯁꯦ ꯈꯔ ꯈꯨꯌꯧꯅꯕꯒꯤ ꯇꯧꯕꯅꯤ ꯃꯥꯃ." "ꯑꯣ, ꯐꯩ, ꯌꯩꯊꯣꯛꯍꯧꯔꯣ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯅꯣꯡꯁꯤꯡ ꯐꯤꯕꯝ ꯐꯠꯇꯦ, ꯑꯗꯨꯅ ꯊꯨꯅ ꯌꯩꯊꯣꯛꯍꯧꯔꯣ ꯁꯤꯗ ꯂꯩꯔꯦꯍꯦ." "ꯍꯣꯏ ꯃꯥꯃ." "ꯅꯪꯕꯨ ꯁꯦꯜꯒ ꯂꯩꯇ꯭ꯔꯕ꯭ꯔꯅꯦ ꯂꯧ ꯌꯩꯗ꯭ꯔꯤꯁꯤꯕꯨ ꯏꯔꯦꯜ?" ꯃꯥꯃ, ꯑꯩꯗꯣ ꯍꯟꯗꯛ ꯄꯩꯁꯥ ꯈꯔ ꯆꯤꯟꯕ ꯑꯗꯨꯒꯤꯅꯤ." "ꯏꯍꯦ, ꯑꯗꯨꯗꯤ ꯅꯪ ꯃꯥꯃꯗ ꯍꯥꯏꯔꯛꯄ ꯀꯩꯗꯧꯕ?" "ꯃꯥꯃ, ꯑꯩ ꯚꯥꯞ ꯑꯣꯏꯗ꯭ꯔꯕ ꯃꯊꯥ ꯁꯥꯕꯁꯤꯗ. ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯗꯤ ꯂꯧ ꯌꯩꯕꯁꯦ ꯈꯨꯟꯗꯨꯒꯤ ꯃꯤꯁꯤꯡꯅ ꯃꯇꯦꯡ ꯇꯧꯅꯕ ꯌꯩꯅꯔꯝꯃꯤ. ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯇꯝꯗꯣ. ꯑꯃꯒ ꯈꯨꯂꯪ ꯏꯁꯩꯒ ꯁꯛꯅꯔꯗꯅ ꯂꯧ ꯌꯩꯕꯒꯤ ꯑꯋꯥꯕ ꯂꯣꯏꯅ ꯍꯦꯛ ꯀꯥꯎꯕ ꯃꯈꯩ. ꯍꯧꯖꯤꯛꯇꯤ ꯂꯧ ꯊꯥꯕꯗꯒꯤ ꯂꯧ ꯌꯩꯕ ꯐꯥꯎꯕ ꯃꯦꯆꯤꯟꯅ ꯂꯣꯏꯅꯃꯛ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ. ꯁꯦꯜꯁꯨ ꯌꯥꯝꯅ ꯆꯪꯅꯔꯦ. ꯍꯧꯖꯤꯛꯇꯤ ꯂꯧ ꯑꯃ ꯊꯥꯕꯗꯒꯤ ꯌꯩꯕ ꯐꯥꯎꯕ ꯁꯦꯜꯒꯤ ꯁꯦꯜ ꯉꯥꯛꯇ. ꯂꯧ ꯌꯩꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ."
ꯑꯍꯜꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯣ ꯃꯕꯨꯛꯅꯤꯡ ꯆꯪꯅ ꯗꯨꯃꯛ ꯇꯥꯔꯤ꯫ ꯑꯍꯜꯗꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯔꯦꯜ, ꯅꯪꯒꯤ ꯃꯥꯃꯗ ꯁꯦꯜ ꯈꯔ ꯂꯩ, ꯑꯗꯨ ꯃꯇꯝ ꯈꯔ ꯂꯧꯔꯣ, ꯑꯗꯨꯒ ꯍꯦꯛꯅꯅꯦ ꯍꯥꯟꯅ ꯌꯩꯊꯣꯛꯅꯕ ꯇꯧ꯫ ꯊꯕꯛꯇꯤ ꯄꯟꯊꯕ ꯐꯠꯇꯦ, ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯀꯣ." "ꯍꯣꯏ ꯃꯥꯃ." "ꯐꯔꯦ ꯐꯔꯦ, ꯅꯪ ꯂꯩꯍꯧꯈꯣ ꯀꯣ, ꯑꯩ ꯌꯨꯝꯗ ꯀꯥꯔꯝꯂꯒꯦ." "ꯍꯣꯏ ꯃꯥꯃ, ꯑꯩ ꯂꯩꯖꯍꯧꯔꯒꯦ." ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯗꯨꯅ ꯑꯗꯨꯃꯛ ꯑꯍꯜꯗꯨꯗꯤ ꯆꯠꯈ꯭ꯔꯦ꯫ ꯏꯔꯦꯜ ꯃꯥꯒꯤ ꯃꯃꯤꯠꯅ ꯎꯔꯛꯏ ꯂꯝꯕꯤꯗꯨꯗ ꯃꯥꯒꯤ ꯆꯦꯝꯆꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯗꯣ꯫ ꯊꯃꯣꯏ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯄꯨ ꯃꯤꯠꯅ ꯎꯕ ꯐꯪꯂꯛꯄ ꯃꯤꯀꯨꯞꯇ ꯑꯋꯥꯕ ꯃꯈꯩ ꯀꯥꯎꯕꯒꯨꯝ ꯏꯔꯦꯜ ꯉꯁꯥꯏ ꯃꯈꯩ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯅ ꯂꯩꯇꯦꯡ ꯑꯣꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯆꯦꯝꯆꯥ ꯎꯕ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯅ ꯂꯩꯇꯦꯡ ꯑꯣꯏꯔꯛꯏ꯫ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤꯕꯤ ꯃꯥꯒꯤ ꯆꯦꯝꯆꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯂꯤꯕꯗꯣ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯆꯤꯟꯗ ꯁꯨꯝ ꯋꯥꯍꯩ ꯈꯔ ꯆꯦꯜꯂꯛꯂꯤꯕꯤ ꯃꯥꯒꯤ ꯆꯦꯝꯆꯥꯕꯨ ꯇꯥꯅꯕ ꯍꯥꯏꯔꯛꯏ꯫ "ꯆꯦꯝꯆꯥ, ꯇꯞꯅ ꯂꯥꯛꯑꯣ, ꯇꯨꯅꯤꯌꯦ꯫ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯈꯔꯥꯎꯅ ꯆꯦꯜꯂꯛꯏꯗꯨꯕꯣ?" ꯆꯦꯂꯩꯃ ꯁꯣꯔꯒ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯕ ꯍꯣꯠꯅꯩ꯫ ꯆꯦꯜꯂꯛꯄꯒꯤ ꯋꯥꯔꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯣꯔꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯅ꯫ "ꯑꯩꯗꯣ ꯌꯥꯏ, ꯑꯋꯥꯡꯒꯤ ꯏꯅꯦ ꯈꯣꯏꯗ ꯌꯥꯎꯕ ꯃꯔꯨꯞꯇꯣ ꯉꯁꯤ ꯐꯥꯎꯔꯦ, ꯑꯗꯨꯒꯤ ꯅꯉꯣꯟꯗ ꯁꯦꯜꯁꯤ ꯄꯤꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯌꯥꯏꯕ ꯀꯧꯔꯤꯁꯦ." "ꯑꯩꯉꯣꯟꯗꯗꯤ ꯀꯩꯒꯤ ꯁꯦꯜꯗꯣ ꯄꯤꯗꯣꯏꯕ ꯆꯦꯝꯆꯥ?" "ꯏꯃꯥꯒꯤ ꯍꯤꯗꯥꯛꯁꯨ ꯂꯩꯅꯧꯑꯣ꯫ ꯏꯃꯥꯒꯤ ꯑꯅꯥꯕꯗ ꯅꯪꯅ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯨꯕꯗꯨꯁꯨꯅꯦ ꯈꯔꯗꯣꯏꯁꯨ ꯁꯤꯡꯗꯣꯛꯈ꯭ꯔꯣ, ꯑꯗꯨꯒ ꯅꯣꯏꯒꯤ ꯂꯧꯁꯤꯁꯨ ꯍꯌꯦꯡ ꯌꯩꯊꯣꯛꯑꯁꯤ." ꯏꯔꯦꯜ ꯃꯥꯅ ꯅꯣꯡꯃꯇ ꯄꯩꯁꯥ ꯂꯩꯇꯦ, ꯏꯃꯥꯒꯤ ꯑꯅꯥꯕꯒꯤ ꯁꯦꯜ ꯂꯩꯇꯕꯒꯤ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯁꯤꯜꯂꯨ, ꯂꯧꯁꯤꯁꯨ ꯄꯩꯁꯥ ꯂꯩꯇꯗꯅ ꯈꯥꯎꯗ꯭ꯔꯤꯅꯤ ꯍꯥꯏꯔꯨꯕ ꯅꯠꯇꯦ ꯅꯣꯡꯃꯇ ꯏꯔꯦꯜꯅ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯦꯝꯆꯥꯅꯗꯤ ꯂꯣꯏꯅ ꯏꯍꯣ ꯍꯣꯅ ꯁꯤꯠ ꯅꯥꯟꯅ ꯈꯪꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯃꯁꯛ ꯈꯪꯕꯤꯕ ꯃꯥꯒꯤ ꯆꯦꯝꯆꯥꯕꯨ ꯃꯊꯥꯗ ꯆꯦꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯅꯤꯡꯕ ꯐꯥꯎꯏ ꯃꯤꯀꯨꯞꯁꯤꯗ꯫ ꯃꯥꯏꯊꯣꯡ ꯈꯖꯤꯛꯃꯛꯁꯤꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯂꯧꯔꯣꯏꯗ ꯆꯦꯝꯆꯥ, ꯑꯩ ꯆꯦꯝꯆꯥꯗꯩ ꯂꯧꯃꯟꯗꯅ ꯏꯀꯥꯏꯔꯦ, ꯆꯦꯝꯆꯥꯒꯤ ꯑꯆꯤꯟꯕꯗ ꯁꯤꯖꯤꯟꯅꯅꯕ ꯊꯝꯃꯨ." ꯍꯥꯏꯔꯛꯂꯤꯕ ꯃꯥꯒꯤ ꯌꯥꯏꯒꯤ ꯋꯥꯁꯤꯗ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯆꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯥꯏ, ꯅꯪ ꯑꯩꯁꯦ ꯂꯝꯂꯥꯟꯕꯤꯅꯤ ꯈꯜꯂꯤꯔꯣ? ꯑꯩꯈꯣꯏꯅꯤꯁꯦ ꯑꯝꯇ ꯑꯣꯏꯗ꯭ꯔꯤꯕꯣ? ꯑꯩꯒꯤ ꯁꯦꯜꯁꯦ ꯅꯪꯒꯤ ꯁꯦꯜꯅꯤ, ꯑꯃꯠꯇꯅꯤ꯫ ꯅꯪꯅ ꯏꯀꯥꯏꯐꯝꯁꯨ ꯊꯣꯛꯇꯦ, ꯅꯪꯅ ꯏꯀꯥꯏꯔꯤꯗꯣ ꯑꯩꯁꯦ ꯅꯪꯅ ꯂꯝꯂꯥꯟꯕꯤꯅꯤ ꯀꯥꯏꯅ ꯈꯟꯕꯩ ꯅꯠꯇ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯐꯦꯠ ꯂꯩꯊꯣꯛꯈꯤ꯫ ꯏꯔꯦꯜ ꯐꯠ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯆꯦꯝꯆꯥ, ꯑꯗꯨꯒꯤ ꯅꯠꯇꯦꯕ, ꯑꯩ ꯆꯦꯝꯆꯥꯕꯨ ꯂꯝꯂꯥꯟꯕꯤꯅꯤ ꯈꯟꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤ ꯃꯈꯩꯗꯤ ꯆꯦꯝꯆꯥꯕꯨ ꯂꯝꯂꯥꯟꯕꯤꯅꯤ ꯍꯥꯏꯅ ꯁꯨꯡꯈꯟ ꯈꯜꯂꯣꯏ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯆꯦꯝꯆꯥꯕꯨ ꯑꯗꯨꯃꯛ ꯃꯃꯤ ꯑꯣꯏꯅ ꯂꯥꯠꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ, ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯨꯠ ꯁꯤꯟꯕꯁꯨ ꯉꯝꯃꯣꯏ꯫ ꯑꯗꯣ ꯑꯩ ꯁꯦꯜꯁꯤꯗꯤ ꯂꯧꯔꯣꯏꯒꯦꯕ, ꯁꯤꯝꯇꯪ ꯆꯦꯝꯆꯥꯅ ꯌꯥꯕꯤꯌꯨ꯫ ꯀꯩꯒꯨꯝꯕ ꯅꯪꯅ ꯂꯧꯗ꯭ꯔꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯄꯨ ꯌꯥꯏ." ꯏꯔꯦꯜ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯆꯤꯟꯅꯗꯨꯅ ꯃꯥꯒꯤ ꯆꯦꯝꯆꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, "ꯆꯦꯝꯆꯥ, ꯅꯪ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯅꯨ꯫ ꯊꯃꯣꯏꯁꯤꯗ ꯂꯩꯔꯝꯕ ꯑꯋꯥꯕꯁꯤꯡꯗꯣ ꯆꯦꯝꯆꯥꯕꯨ ꯎꯕ ꯃꯤꯀꯨꯞꯇ ꯂꯣꯏꯅ ꯀꯥꯎꯔꯤꯕꯅꯤ꯫ ꯆꯦꯝꯆꯥ ꯎꯗ꯭ꯔꯗꯤ ꯑꯩ ꯀꯌꯥꯝ ꯋꯥꯏꯁꯤ ꯈꯪꯉꯤꯅꯤ꯫ ꯊꯃꯣꯏꯁꯤꯅ ꯁꯨꯛꯌꯥ ꯌꯥꯕ ꯉꯝꯃꯣꯏꯗꯕ ꯋꯥꯗꯨꯗꯤ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤꯕꯁꯨ ꯅꯪꯇꯅꯤ ꯆꯦꯝꯆꯥ, ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ꯫ ꯑꯗꯨꯗꯤ ꯁꯤꯂꯣ." ꯑꯁꯤ ꯍꯥꯏꯗꯨꯅ 50,000ꯗꯨ ꯄꯤꯔꯛꯏ꯫ ꯏꯔꯦꯜ ꯎꯄꯥꯏ ꯂꯩꯇꯦ, ꯑꯗꯨꯃꯛ ꯂꯧꯁꯤꯜꯂꯤ꯫ "ꯁꯦꯜꯁꯦ ꯅꯪꯒꯤꯅꯦꯅ ꯄꯤꯕ ꯅꯠꯇꯦ, ꯏꯃꯥꯒꯤ ꯑꯅꯥꯕꯗ ꯄꯨꯈꯤꯕ ꯁꯦල් ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯁꯤꯡꯗꯣꯛꯑꯣ ꯍꯥꯏꯕ, ꯑꯗꯨꯒ ꯏꯃꯥꯒꯤ ꯑꯋꯥꯠꯄ ꯍꯤꯗꯥꯛ ꯂꯩꯅꯧ, ꯑꯗꯨꯒ ꯁꯤꯁꯨ ꯌꯩꯊꯣꯛꯑꯣꯕ." "ꯆꯦꯝꯆꯥ, ꯅꯪ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯝꯅꯤ? ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯁꯤ ꯌꯧꯅ ꯀꯠꯊꯣꯛꯄꯁꯦ ꯑꯩ ꯀꯔꯝꯅ ꯅꯪꯕꯨ ꯂꯃꯟ ꯁꯤꯡꯒꯅꯤ? ꯑꯩꯒꯤ ꯊꯃꯣꯏꯕꯨꯁꯨ ꯃꯁꯛ ꯈꯪꯕꯤꯕ ꯅꯪꯈꯛꯅꯤ." ꯏꯔꯦꯜꯒꯤ ꯋꯥꯁꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯆꯦꯂꯩꯃꯅ ꯐꯠ ꯍꯥꯏꯔꯛꯏ, "ꯑꯗꯣ ꯌꯥꯏ, ꯍꯌꯦꯡꯗꯤ ꯏꯝꯐꯥꯜ ꯆꯠꯂꯨꯁꯤ꯫ ꯑꯩ ꯂꯪ ꯂꯣꯏꯈ꯭ꯔꯦ, ꯂꯪꯁꯨ ꯂꯩꯔꯨꯁꯤ, ꯑꯗꯨꯒ ꯏꯃꯥꯒꯤꯁꯨ ꯅꯪꯒꯤꯁꯨ ꯐꯨꯔꯤꯠ ꯐꯤꯔꯣꯜꯒ ꯂꯩꯔꯛꯁꯤ." "ꯆꯦꯝꯆꯥꯒꯤ ꯂꯪꯗꯨꯕꯨꯗꯤ ꯂꯩꯔꯨꯁꯤ, ꯑꯗꯣ ꯐꯨꯔꯤꯠ ꯐꯤꯔꯣꯜꯗꯤ?" "ꯅꯪꯒꯤ ꯋꯥꯒ ꯑꯩ ꯈꯪꯗꯦ, ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯏ ꯅꯪ ꯑꯗꯨꯝ ꯇꯥꯎ꯫ ꯅꯨꯡꯁꯤꯖꯕ ꯃꯥꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯃ ꯇꯧꯒꯦ ꯈꯜꯂꯤ, ꯑꯗꯨꯕꯨ ꯉꯝꯗꯦ ꯑꯩꯅ,
ꯑꯉꯝꯕ ꯈꯔꯁꯤꯗꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀꯤꯗꯃꯛ ꯇꯧꯕ ꯌꯥꯏꯅ ꯑꯗꯨꯅ ꯌꯥꯏ ꯅꯪ ꯑꯩꯅ ꯇꯧꯕꯁꯤꯗ ꯋꯥ ꯉꯥꯡꯒꯅꯨ ꯏꯔꯦꯜ ꯃꯥꯒꯤ ꯆꯦꯝꯆꯥꯕꯨ ꯐꯠ ꯃꯊꯥꯗ ꯆꯤꯡꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯋꯥꯍꯩ ꯈꯔ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯃꯄꯨ ꯃꯥꯅ ꯊꯥꯔꯛꯄꯅꯤ ꯑꯩꯅ ꯃꯄꯣꯛ ꯀꯌꯥ ꯄꯣꯛꯂꯕꯁꯨ ꯅꯪꯒ ꯑꯗꯨꯝ ꯊꯦꯡꯅꯖꯒꯦꯀꯣ ꯆꯦꯝꯆꯥ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯀꯅꯨ ꯑꯩꯁꯨ ꯅꯪꯕꯨ ꯊꯥꯗꯣꯛꯑꯦ ꯑꯩꯁꯨ ꯌꯥꯏꯕꯨ ꯃꯄꯣꯛ ꯈꯨꯗꯤꯡ ꯊꯦꯡꯅꯖꯒꯦ ꯑꯩꯁꯨ ꯌꯥꯏꯕꯨ ꯊꯥꯗꯣꯛꯑꯝꯗꯨꯅ ꯃꯐꯝ ꯀꯩꯗ ꯆꯠꯂꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ